channel. Ado ngasigi video di samje kamaina care loge habado adugi matangda semja video idoine. In this video I would like to share how I take care of my hair. Haidi aigi samje hana yam pharamdeba. Haidi fruit ka sumaina tawraga manungda dilakanda yubado adu eba. Aduna haidi ai samje hojik yam phare means ai sam yam phai haba nataba adu ai oina de ai condition ji matungina de ai samje phaiba hoi chemical treatment chatle haidi like permanent kumba tawba adu maina straightening kumba budi taweba ado straightening tawrasu samdo phatradi hidak changdaba kain leiblo adu maina yam tawrme ba gi samdo ado ai February dagi ai hair treatment horakpane aduna hꯧzik pawa dum treatment chathariba do samgi hair treatment chathaba kanda ai gi ke haini yamna expensive oiba treatment di natte ko ado ai di like ai laiba phaba hai tare ai friend ama thengnai ado mana like mi je samda paira kana khut thumda ba laiba do ado mana ai samda dum sembi ba khotbi ba do yam khut yam thumme ba ko adugi adum mai ming do mani kawe aduga khwai meru kamaina ai samje yam freezy oigrino haibado adugi wari matek ama liramge haidi video gi pra howdrikanda first class 9 ka bakanda khoi mana samdo tinghanbi ba gi something hanbi bakanda moi gi khoi mana ki parlor haidare ko khurairo gi parlor amane matam du da di samgi matang yam kaim khangdri ba ai kaim khangda du da like numit mangani gi repairing tawdoi ni dana ado repairing je moina kaino lao haiga chatlaga moido tawba tanbagira khangdeba to maduga 5 days shubagi repairing numito aduda moina kaino tawreba yumda chatlaga thadu ona hairapa adugi class 9 kari kangi ne aduda thadu kanda samdo tara on grebo aduda ge samdo pharakta bida laibane aduda gi mu khar lega ise class 12 soraga show gumba yaure and after that anchoring gumba adum chatpadagi sam gumba do yamna styling adum tawba khotpa leidana adugi su sam sokpa hele eba aduga care sham kana ina pidaba tu matamda adugi mathakta mo ai samje aina color yam sangjan bai dai samdo jabok lawer leina muraga jabok lawer le yamna kaino tawbudo adugi haina da bai na color sham tawba haidi red sangre simaton muk sangba sile siba red sangba ado samje kamaina aina care lowe habado ado ai mayamda haijarage first I used to adum oil taweba ko aduga aigi mai ge some oil tawe hairaga nungdang overnight thamaga oil tawe khotle do adumadi tawdre ga ino hairdi pimples adum chongthore ba hek thau dai raba adum pimple chongthor ani ba aidi khara oily oy ba mai se aduna irujadrigai gi mamang hai ayu hogolaga ko ayma ta hogolani sama thau te sala le ne thaba dai tawani dana ai to bom tho to kan iru luram dai matam timing yo kan dum thue ba aduga numi ni ka la puk tum me ba ado hoji ki oina aina use to ba thau se oiling gi ko adugi use to ba thau se gi wow gi onion black seed hair oil je sigi je aina sai adum pam ba so oi manam sa mu shi akoi inaw na pi lei pi ra phane si de mana si try to phado male na ko ado phasu phaye aduga adu loire aduga shampoo and conditioner use to bagana shampoo dai fix to de conditioner so fix ka shoot to de serum di khara fix to we sigi livon je sigi na sum aina chathokpa gumba da khara pikpagi handy oi bagi kaino to we low bane aduga sigi jena yumda lu sijana bagi na sigi streaks ki je season nuai ba aduga season ai adu loire aduga yamna hojiki to na normal pot ne amale aduga ani subadana aina kahani hafta ani lega tawba ko hafta ani lega tawba hayina samje marks hair marks tai bai type ta adum hana samje pungkhalaga hair marks tai doine ba hair marks tai raga 2 hours muk thamani aduga kokse shampoo na thadu eba hair marks adum soda phangba adagi natraga DIY tawba hair marks adum tawba yai even aloe vera do aduduna sungthoga magi nang lauto aduduna koga tai rasu yai ba aduga hoje ki aina seasonable hair marks hairagati sigi aloe vera gel se any aloe vera gel se kok ta tairasu skin ta tairasu lo yae ba aduga spa gumba yam ka hena extra steps gumba longninga haidi hena pamper tongninga padi sigi L'Oreal gi hair spa vitalizing cream bath sigi pot si use to we ba ado sumaina akoina hair marks tai ba kan dane mina sana kok tagi sumaina pulap to ga tai idana adu tai da bida kamai tawge har kana sida pulap thomadi aloe vera gel budi ka shukai de ba ado hair marks to pa kumba hoira kan da di kai to ki har kan da akoina
sida pulap thomaganda lupau yam thokpaneba ado lupau yam thokdaningai kamai tawge haraganda any like conditioner or su conditioner khakna tayage hair mask ki type ta ek to su ka shu kai deba samje sumai le pung khala dina si samje pung khalo haidi pulap pung khapan taba mache mache pung khala ni dana sam wa mai mut kre ngasi mai dam no ngai te ado kayo bre to okay spa to bagi spa nate hair cream tai bai matang do ado hair mask kumba tai bedo samdo sumaina loina mak pun khat laga ne samma khong theng han da bi da dum tai ba su yae ba adu na traga samyam yam ba mi gi ne saina mache mache pun khat piro adu ga sai da sumaina adu mat hai ta hel tai biro ba adu ga si ju dum saina tai biro ba hai di loina mak makhong theng da bi da tai yo ha ni da marom da hai ga ni makhong theng ga di lupo gumba dandruff gumba yam thogli dana when it comes to aloe vera gel gi di samma khong theng su kai shu kai da hair mask atai gi na mu lupo thok thok amuk lei dana adu ne aduga samgi hair spa gi hairaga dine hair spa se ai tha amada amuk khatang tawe bako aduga sigi yumda tawraka sigi L'Oreal gi se sisina tawbane spa se adu sigi spa tai ga tawbanu mito sidati irujadringai mamangda kokta thau taibado adumadi taidreba karino di adu taisalladi samlo chanap baga layni da namu adugi just shampoo tawrani ba adu numida di shampoo katan tawrani adu samdo yamna nappagadi kaino tawbiyo anirak luthosu yaibako aduga shampoo tawba kanda akoina khana methoga kokta on hapaga tawbado adu do yamna samna yam sopane bako adu sam aina khangjabagi matungina haibana yam khangaga haibabudi natte ado samje luraba matungda kanghalani dana adu kanghalakanda mo sigi spa se any spa cream adum taiba yae ado ai si tairani dana aduga aina towel na yasallaga thammani ba towel na yasan ba haise ai 30 minutes mu yasallaga thammani dan sumaina yasallaga thammani bako adu loiraga aina tawdoise vaporizer do adu vaporizer do use tawraga samda ai steam taweba mu vaporizer je pharmacy da dum phangbane ba ai ki vaporizer je sigi da sumaina sigi vaporizer they use to yumna tawagadi sida isin khara hapani aduga essential oils or any vitamin capsules kumba leidana ko adu do hapaga kano tawani hapani aduga si hapsalani ko aduga si je mothaga thamani ko aduga si kano socket ta thillani adu ordi tum vaporize tawrakpani adu mai tawrakanda manin thogle haya kanda saina punjan gi basamda polo thoga sumaina mu khai sumaina tawraga mai manin like sumaina lakani dana sumaina tawraga tawweba so after 15 to 20 minutes samje thado ani ishinga chamna thado ani ba cold water na thado ani adu loire kanda mu mild ba shampoo amana ko amu kaino luthoeba like example Dove ko bor shu yae adu leire aduga ai yoina shamset je hadi mi shamset ko madum use to widana samyam phaba mi gidi kashu yam wada ne marum da khoi di samyam phatte ba do nupi gai samyam phada ba yam thingne yam adu yi haidi yam na ai samga do yam phaning ba do adu oye ba ko ado hojik te ai samdo treatment ja thara pani na haidi February da gi treatment ja thare adu ai March ta permanent tawe ba ko aduga adi marak tu dai sam kaim ta chappa ko tam tawde and recently yam thui di hai mi na ai March ta permanent tawka June da mu permanent tawbane June gi last week ta mu permanent tawbane ba ko ado haidi treatment ja thabagi mai tawbagi thuna tawbane aduga handak ti ka mai tawbe har ka da permanent tawra matung da sam gi maton ka dawne habado ado handak kak tre ba ko haidi sam do phagat laga leram ba do adugi aduna ayum da sam hai tawga flat irons ka chappa do tu di sunup chap tre ba from starting from February ai chapak tre ba ado adum chapte adun sam je mayam phai aduga samchet ki wari da la kanda ai samchet se fiber gumba adugi adaki sumai to ba samchet use tawe aduga sumai to ba sigi fiber gumba gi use tawe and also wooden gi comb use tawe ba ado sigi video se aina sum kai haini ai dona sam phatta ba adaki sam kamaina phaning ni haiba mi khoi leidana ko adugi ai gi fellow friends kumba adaki atopa no bi khai da so tum share tawning bagi aina video se semje bane ado video se loi ba wing bi bagi tamakta thank you very much ado video se nungai biragadi
like nambiyo aduga aigi channel se subscribe to video already subscribe to biyo. And if you have any suggestions or feedbacks comment atum to biro aduga kari video se maninge haibado adugumba sum leiraga so tum haidi comment atum haibiro aina ngombo already senjerake ado ngasigi ti matang sida lo senjerake. Bye bye.